Manipur khakta natana Manipur gi mapana pangthokhre Thobal district ki Khangabok tasu Khangabok joint coordinating committee Khangabok na sillaga ngarang marfu taruk suba Nupi Lal sing thanom pangthokpaga loinana nupi singweba half marathon lamjen amasung thori chingnabi ki thanom pangthokre Khangabok part 2 ki TDC lampakta pangthokba thanom aduda KJSCC ki advisory committee ki chairperson su oriba social worker Dr. KH Akoisana KM Blooming Higher Secondary School Principal Dr. KH Raman Kumar Mangang Hanagi Khangabok Jila Parishad ki member KH Kumari Yang na Khangabok ki masak naiba miyoy kiana President member singunya saruk yaki Tharamadu da committee ki convener kontrakpan Bisal Mangang na Nupi Lal sing tharam pangthokliba ki nunggi waro sungay nupi ki loinana Manipur University ki Manipuri Department ki Professor Dr. Naram Sanatomana Nupi Lal ki puwari marik chumna miyanda paldongki Tungda nupi singi half marathon amasung thari ching nabida makok matang takrab sing Khangabok ki maida paibi unit singi lo chingbe sing amadi Khangabok ki masak naiba miyoy singda acham mana mathumpi danay kay kumnaba utki Ako ki kanglu ki man ba ako ki irang ama ako hochi ko tikso sa thari banang sinji ba masigum ba irang akan ba ma ako la ki basida tasing iramdam Manipur ki saktam iramdam Manipur ki nongkai Masibu kaibu yaroi haibagi wakalon gi lonena Khangabok ta leiriba thido bentoni kai kun nazari bekogi Khangabok phungasi gi hinna sakat thoga gi damak thodang saw me lobiriba lagliba horobi rang sida mayung na lebagi damak phungasi yona amat oina sem kiba agogi committee ni Khangabok joint coordinating committee